atang magi office ta yaurakle maga unagadaba miyuisingdasu laktuna leiramle atang hek jangkhibaga ikan kanada leiriba miyuising adu kosinke pion aduna yarani sarna changbiro haire tawbutabu subnatagi miyoi anidagi henbirakanu haina takbire nupa makoi mangani khara haithoi singthoibani khanba masamawu phaba nupa ani hogutuna atangi office kada changle pion ahal du sole hore nupa ani du changlakpada atang makhutne ingit khajik tawna yani pambiyo nupa ani du famtharaglabada atang amuk sangle kari tawreba nupa mana akhoi wari se kuina sanabagi kanaba leite akhoi gi ahal na pirakpani haina che ama instile atang piragliba che adu thosada nupa ani dugi mangmaktada hangduktuna yenge nupa ani do atang da munna yengduna le yengba loiraba male che do table da thamkhraga inausa sidi idea bangam loine nupa ani do finkale kaino yabangam mo haide noi gi samarumda nakhoida kanaba tongjabo oiragaso aigi site de mangjabo oire aduna aina accept do bangam loidore madugi mahot apamba sel khra hairo ai mating oina khra pangjarage maduna tabudadi aina ngam loidore hera hospital gi lam saruk to pame habani ne aikoina khoidagi sel gi mating ni balak panate ne aduga mangjaba haino kaino hospital gi mama akoi mapun hanjene atang tapthai aduma nupa na hasing aduna fingkatlabaso hospital se akhoi gi kangli luching mingda sagachaba hospital makhakni aduga lamsiso nakhoidagi akhoi na hana na mangjona na sel hiduna leiduna sakibani saba hojungai nakhoi kadaida lotuna leirubage hospital saba lori hojik doctor phawba loshinduna anaba laying ba horaba kansida hospital gi lamasibo nakhoi na hana leibagi ngangnaram labani piyu haibasibu chatnaba yaba waro chatnaba satnadaba akhoi amta khangdene akhoi gi haibabu hospital gi lamse pidaba yaroi mase akhoi gi ahalgi apambane adudi hospital sigi wafam sina lapna thamgraga aisu nakhoibu phudaba yaroi masisu aiga pambani haina hogatuna laklaga hojik wangang lakhiba napa adugi fruit collar do ta paiduna khangching chingkhatle aduga mamai tuda kinna amuktang bhaglangna thinkhibada nupa adu thonglumda upthaduna tusinke manungda tawribado mapanda leiriba nupa ahumduna di khangde atang nupa amaduda amuk yenglaktuna adumasu makhong khongpakna mathabakta khangkaw kawrakpada maningda makhoina famlamba chair aduda panana longna haithakre makhol khrado taraba mapangi ahumaduso fatfat hogatuna kadu tamna chanselae aduga atangda fugi haiduna nupa amana makut thangkatlakpaga yamna thuna atangna makutu fakhe aduga nupa adugi makutto leithektuna thudekle nupa ama muk changlake tawbaga makhwange khongraw maningda yeplamba nangmaidu satoktuna em tawrakpada nupa adu chaplepe maigum nganglaba atangi mamit aniduna lebliba nupa aniduda manna yengduna sauna ngangduna haire wari sanaba thasalakpa haibadudi kanthaba fazana kanthaba ngamba misak thasalakadabani noigi angangani sina nakhoi gi ahalgi apamba aingonda phongdorapagi matung ina aiso aigi aningba pambado thabak oina utpani mana yamna loiba nakhoi gi hima putu tamlaso mana loiriba huina khoi sitanatana ma masasu yauna atangina leiba ngammi haidana aina kari khalli aina kari pami habado nakhoi gi tektuna tariba huyani se layengleba matung hangjo chalo yar yengdena saksingdo teklaba hui ani do hogatuna nupana hamanga do thokre makhut masa hamdokle adudagi atang meeting gi damak amuk atopa ka amada changlakle mayam do ikoi koina famduna mabungaiduna leiramle masu changlaktuna famlabada haire misurabra mayamduna misure hairaklabada atang makhata na wari hore aigi company ngahak amuk lepkhe ngasai gi sauningbado loina hankheba oijubana tumen machin umsileikhe asabu phathabu oina naksa sorma tamna honthe mamit amuktang chejena isilamlaga amukso tamna haiba horagle aigi company sida handak masak khangdaba mi gi paw hegek yorukli mase
ꯑꯇꯩ ꯀꯅꯥꯅ ꯅꯠꯇꯦ ꯑꯩꯒꯤ ꯊꯕꯛꯇ ꯌꯦꯠꯄ ꯄꯟꯕ ꯄꯤꯔꯛꯀꯗꯕ ꯑꯩꯒꯤ ꯌꯦꯛꯅꯕ ꯃꯤꯁꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯄꯥꯎ ꯆꯦꯜꯂꯛꯄꯗ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯔꯝꯂꯕꯗꯤ ꯃꯗꯨ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩ ꯋꯥ ꯐꯨꯝꯖꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯒ ꯂꯣꯟꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕ ꯃꯤꯁꯛꯇꯣ ꯑꯩ ꯅꯠꯇꯦ ꯑꯩꯅ ꯃꯤ ꯐꯨꯅꯤꯡꯂꯦ ꯃꯤꯗꯣ ꯇꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯒꯅꯤ ꯑꯩꯅ ꯃꯤ ꯍꯥꯠꯅꯤꯡꯂꯦ ꯃꯤ ꯑꯗꯣ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅꯁꯨ ꯍꯥꯠꯄ ꯉꯝꯃꯤ ꯃꯁꯤꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟ ꯋꯥꯍꯩꯅꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛ ꯑꯁꯤꯅ ꯃꯥꯡꯗ꯭ꯔꯤ ꯃꯈꯩ ꯑꯩ ꯐꯩ ꯍꯥꯏꯗꯨꯅꯁꯨ ꯈꯟꯒꯅꯨ ꯃꯥꯏꯊꯣꯡꯅ ꯃꯤꯅꯣꯛ ꯇꯝꯕ ꯍꯦꯜꯂꯤꯈꯩ ꯑꯩꯒꯤ ꯁꯥꯖꯠꯇ ꯑꯅꯧꯕ ꯑꯑꯣꯟꯕ ꯇꯝꯊꯤꯕ ꯁꯥꯖꯠ ꯂꯣꯏꯅꯕꯅꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯥꯖꯅ ꯊꯝꯕ ꯃꯤꯁꯛ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯗꯕ ꯃꯤꯁꯛꯇꯨꯁꯨ ꯑꯩꯗꯤ ꯅꯠꯇꯦ ꯐꯔꯦ ꯑꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯇꯦꯟꯁꯟꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯦ ꯏꯌꯥꯟꯗ ꯌꯥꯟꯁꯤꯟꯅꯩ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥꯁꯨ ꯍꯥꯏꯈ꯭ꯔꯦ ꯎꯠꯂꯣꯏꯗꯕ ꯏꯊꯧ ꯀꯌꯥꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯔꯤ ꯍꯥꯏꯖꯔꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯁꯔ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯖꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯈꯪꯍꯟꯕꯤꯌꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯁꯣꯜꯚ ꯇꯧꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁ꯭ꯇꯥꯐ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯑꯇꯥꯡ ꯇꯞꯊꯈ꯭ꯔꯦ ꯅꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯑꯪꯀꯜ ꯐꯔꯦ ꯃꯌꯥꯝꯁꯨ ꯊꯕꯛ ꯇꯧꯕꯤꯎꯔꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯟꯅ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯃꯌꯥꯝꯗꯨ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯥꯡ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯐꯝꯗꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯝ ꯑꯆꯧꯕꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯑꯇꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯍꯦꯟꯕꯒ ꯋꯥꯡꯉꯨꯕꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯒ ꯊꯦꯡꯅꯔꯦ ꯋꯥꯡꯉꯨꯕꯅ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯅꯪꯗꯤ ꯍꯜꯂꯛꯂꯦꯗꯅ ꯍꯣꯏ ꯕꯕꯥ ꯅꯪ ꯕꯕꯥꯅꯤ ꯀꯧꯅꯦ ꯅꯪꯕꯣ ꯑꯇꯥꯡ ꯍꯦꯟꯕꯗ ꯌꯦꯡꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯦ ꯕꯕꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯆꯥꯏꯜꯗꯍꯨꯗ ꯐ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯕꯕꯥꯁꯦ ꯍꯦꯟꯕ ꯅꯣꯛꯂꯒ ꯃꯥꯅꯤꯅꯦ ꯏꯆꯥꯗꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯝꯂꯦ ꯊꯥꯏꯅ ꯑꯩꯅ ꯎꯈꯤꯕꯗꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯅꯦ ꯑꯇꯥꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯋꯥꯡꯉꯨꯕꯅ ꯍꯥꯏꯔꯛꯏ ꯕꯕꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯈꯪꯖꯤꯟꯍꯧ ꯍꯦꯟꯕ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯑꯇꯥꯡꯁꯨ ꯍꯥꯏꯔꯛꯏ ꯕꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯕꯤꯍꯧꯀꯣ ꯑꯩ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯇꯥꯡꯁꯨ ꯃꯊꯛꯇ ꯀꯥꯔꯛꯂꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯍꯣꯡꯗꯣꯛꯂꯦ ꯇꯥꯋꯦꯜ ꯑꯉꯧꯕ ꯑꯃꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯝꯂꯤ ꯀꯣꯝꯂꯤ ꯌꯦꯠꯇꯨꯅ ꯏꯔꯨꯖꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯋꯥꯁꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒꯅꯤ ꯃꯅꯨꯡꯗꯒꯤ ꯊꯣꯏꯕꯤꯅ ꯊꯣꯡ ꯈꯥꯡꯒꯥꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯅꯨꯡꯗ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅ ꯑꯇꯥꯡꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯥꯖꯤꯟꯗꯨꯅ ꯇꯨꯒꯦ ꯇꯧꯈ꯭ꯔꯤꯕ ꯊꯣꯏꯕꯤꯕꯨ ꯃꯄꯥꯡꯂꯣꯝꯗ ꯊꯥꯞ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯏꯃꯥ ꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯇꯥꯡꯁꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯜ ꯆꯥꯎꯇꯛ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯕꯤ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯒ ꯑꯩ ꯊꯣꯏꯕꯤ ꯋꯥ ꯍꯩꯔꯝꯕꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯑꯇꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯇꯥꯡꯁꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯈꯟꯅ ꯃꯁꯥꯅ ꯃꯁꯥꯗ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯖꯔꯛꯄꯗ ꯃꯥꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗ ꯌꯦꯡꯂꯒ ꯏꯈꯪ ꯈꯪꯅ ꯂꯥꯎꯔꯛꯏ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯍꯣꯏ ꯊꯣꯏꯕꯤ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯇꯥꯡꯁꯨ ꯌꯥꯝ ꯊꯨꯅ ꯋꯥꯁꯔꯨꯝꯗ ꯄꯥꯏꯁꯤꯟꯈꯤ ꯊꯣꯏꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯀꯨꯝꯊꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯕꯤꯃꯣꯂꯥꯅ ꯀꯧꯁꯤꯟꯕꯤꯔꯛꯏ ꯆꯥ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒ ꯑꯆꯧꯕꯁꯨ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅꯦ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯍꯣꯏ ꯂꯦꯝꯕꯤꯅ ꯃꯆꯥꯒꯤ ꯃꯇꯧꯗ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯕꯤꯃꯣꯂꯥꯅ ꯍꯣꯏꯅꯦ ꯏꯆꯥ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯏꯉꯥꯡ ꯉꯥꯡꯉꯤꯅꯦ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯏꯃꯥ ꯁꯨꯝ ꯍꯨꯃꯥꯡ ꯁꯧꯕꯁꯤꯗ ꯅꯐꯤ ꯍꯣꯡꯒꯦꯔꯣ ꯅꯪꯕꯣ ꯊꯣꯏꯕꯤ ꯌꯥꯝ ꯊꯨꯅ
ꯌꯥꯔꯅꯤꯌꯦ ꯏꯃꯥ ꯑꯩ ꯁꯤꯁꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯥꯛꯁꯨ ꯂꯥꯝꯂꯝꯂꯅꯤ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯂꯦꯝꯕꯤ ꯅꯣꯛꯂꯒ ꯑꯅꯤꯁꯦ ꯄꯨꯟꯕꯗꯅꯦ ꯆꯞ ꯆꯥꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦꯅꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯤꯁꯜꯂꯛꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯍꯋꯥꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯦ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯅꯔꯛꯂꯦ ꯄꯨꯟꯅ ꯃꯈꯥꯗ ꯑꯣꯏꯅ ꯐꯝꯗꯨꯅ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯟꯅꯔꯛꯂꯦ ꯑꯇꯥꯡꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯦ ꯂꯨꯍꯦꯟꯕꯒ ꯇꯣꯟꯗꯣꯟꯕꯒꯁꯨ ꯆꯪꯂꯛꯂꯦ ꯊꯣꯏꯕꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯍꯨꯜꯗꯨ ꯍꯟꯊꯗ꯭ꯔꯤ ꯃꯥꯜꯂꯦꯗꯅ ꯑꯇꯥꯡꯕꯨ ꯎꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯄꯪ ꯄꯪ ꯁꯥꯒꯠꯂꯤ ꯑꯇꯥꯡꯅ ꯑꯃꯨꯛ ꯃꯥꯕꯨ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠ ꯊꯝꯐꯝ ꯈꯪꯗꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯉꯦ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯗꯨꯝ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯄꯗꯁꯨ ꯊꯣꯏꯕꯤꯗꯨ ꯑꯇꯥꯡꯒꯤ ꯃꯥꯡꯃꯛꯇꯗ ꯇꯥꯔꯨꯔꯦ ꯑꯇꯥꯡꯗꯤ ꯀꯩꯁꯨ ꯈꯟꯗ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯆꯥꯛ ꯆꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯊꯪꯅꯅ ꯐꯝꯃꯤ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯊꯪꯅꯅ ꯐꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯃꯃꯥ ꯂꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯕꯅꯤ ꯃꯇꯥꯏꯗ ꯋꯥꯉꯨꯕꯅ ꯆꯥꯇꯣꯝꯕꯤ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯀꯣꯏꯒꯅꯨꯀꯣ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯕꯤꯃꯣꯂꯥꯅ ꯍꯩꯃꯥ ꯕꯦꯝꯃꯥ ꯅꯪꯗꯤ ꯆꯥꯛ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕ꯭ꯔꯣ ꯍꯥꯎꯏ ꯏꯃꯥ ꯑꯇꯥꯡ ꯐꯂꯞ ꯐꯂꯞ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝꯗ ꯌꯦꯡꯉꯤ ꯌꯦꯡꯗ ꯁꯥꯗꯨꯅ ꯂꯦꯝꯕꯤꯅ ꯃꯁꯥꯒꯤ ꯈꯔ ꯇꯞꯄꯅꯤ ꯇꯣꯝꯕꯤ ꯏꯃꯥ ꯉꯥ ꯃꯔꯨ ꯁꯦꯝꯍꯟꯕꯤꯌꯨꯔꯣ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯌꯥꯔꯦ ꯕꯤꯃꯣꯂꯥ ꯅꯣꯛꯂꯒ ꯍꯩꯃꯥ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯗ ꯉꯥ ꯃꯔꯨ ꯃꯟꯕ ꯍꯩꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯝꯗꯗꯤꯅꯦ ꯃꯕꯨꯡꯁꯤꯡꯅ ꯃꯟꯕꯤꯕꯅꯤ ꯆꯥꯔꯣ ꯆꯥꯔꯣ ꯏꯃꯥꯅꯦ ꯃꯔꯨ ꯃꯟꯕꯤꯒꯦ ꯂꯨꯍꯦꯟꯕ ꯃꯆꯜ ꯃꯆꯥꯗ ꯌꯦꯡꯉꯤ ꯅꯨꯡꯁꯤꯅ ꯃꯆꯜ ꯃꯆꯥꯒꯤ ꯄꯨꯈꯝꯗꯨ ꯃꯆꯤ ꯏꯔꯦꯡ ꯂꯦꯡꯗ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯄꯥ ꯍꯦꯟꯕꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯅꯪ ꯕꯕꯥ ꯍꯣꯏꯁꯨ ꯍꯧꯒꯠꯅꯗ꯭ꯔꯦ ꯂꯨꯍꯦꯟꯕꯅ ꯑꯩ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯒꯦ ꯇꯧꯕꯅꯦ ꯋꯥꯉꯨꯕꯅ ꯐꯝꯃꯨ ꯐꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯆꯤꯟ ꯅꯅꯥꯎ ꯍꯦꯛ ꯆꯥꯃꯤꯟꯅꯧ ꯂꯨꯍꯦꯟꯕ ꯂꯥꯛꯇꯨꯅ ꯃꯆꯜꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯆꯜꯒꯤ ꯄꯨꯈꯝꯗꯒꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯗ ꯃꯆꯜꯅ ꯃꯕꯨꯡꯕꯨ ꯌꯦꯡꯂꯛꯏ ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯔꯣ ꯆꯥꯔꯣ ꯇꯝꯆꯥꯒ ꯄꯨꯟꯅ ꯆꯥꯔꯁꯦ ꯇꯣꯟꯗꯣꯟꯕꯁꯨ ꯏꯀꯣꯏ ꯀꯣꯏꯗꯅ ꯊꯣꯏꯕꯤꯕꯨ ꯃꯆꯜ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯕꯨꯡꯅ ꯂꯣꯏꯅ ꯆꯥꯈꯤꯕꯗꯅꯦ ꯅꯪ ꯅꯕꯨꯛ ꯊꯜꯍꯧꯔꯣꯏ ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯂꯨꯍꯦꯟꯕꯅ ꯉꯥ ꯃꯔꯨ ꯃꯟꯕꯤꯗꯨꯅ ꯃꯆꯜꯒꯤ ꯃꯄꯥꯗ ꯊꯝꯕꯤꯔꯛꯏ ꯊꯣꯏꯕꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯆꯥꯏ ꯃꯆꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯕꯨꯡꯅ ꯌꯦꯡꯁꯤꯟꯃꯤꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯩ ꯃꯗꯨ ꯎꯕꯗ ꯕꯤꯃꯣꯂꯥꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯇꯧꯁꯦ ꯏꯕꯨꯡꯉꯣ ꯂꯨꯍꯦꯟꯕ ꯑꯗꯨꯝꯅꯦ ꯅꯆꯜ ꯃꯆꯥꯗꯣ ꯅꯨꯡꯁꯤꯗꯧꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯒ ꯏꯆꯜ ꯃꯆꯥ ꯀꯥꯎꯈꯤꯕꯗꯤ ꯌꯥꯗꯦꯀꯣ ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯑꯇꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯗꯨꯛ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯤꯕ ꯅꯪꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯁꯤ ꯃꯃꯥ ꯑꯃ ꯃꯃꯥꯏ ꯐꯤꯖꯤ ꯀꯨꯞꯇꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯀꯣꯏꯕꯗ ꯃꯥꯕꯨ ꯀꯅꯥ ꯑꯃꯅ ꯎꯍꯟꯕ ꯌꯥꯈꯤꯗꯦ ꯈꯟꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯂꯤ ꯁꯥꯔꯤ ꯂꯥꯛꯂꯤꯕꯗꯣ ꯌꯨꯝꯒꯤ ꯕꯦꯜꯀꯣꯅꯤ ꯃꯊꯛꯇꯒꯤ ꯃꯤꯠꯁꯅꯥꯅ ꯎꯔꯗꯨꯅ ꯃꯨꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯈꯜꯂꯤ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯕꯒꯨꯝ ꯇꯣꯏꯅ ꯂꯦꯞꯂꯝꯕ ꯊꯦꯡꯅꯕ ꯑꯗꯨꯕꯨ ꯃꯆꯤꯜꯈꯥꯡꯗ ꯇꯣꯏꯅ ꯁꯦꯟꯅꯔꯛꯄꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯍꯥꯟꯅꯒꯤ ꯃꯇꯝ ꯄꯨꯡꯐꯝ ꯑꯗꯨ ꯀꯥꯏꯗ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯊꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯤꯠꯁꯅ ꯄꯤꯁꯨꯝ ꯈꯖꯤꯛꯇꯪ ꯁꯨꯛꯈꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯂꯩꯁꯤꯜꯂꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯃꯅꯥꯎꯁꯤꯡꯗ ꯄꯥꯎꯗꯨ ꯇꯝꯗꯦ